ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯌꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯔꯨꯞꯅ ꯃꯔꯨꯞ ꯃꯥꯡꯍꯟꯕ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ, ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯩ ꯃꯦꯠꯄ ꯆꯥꯔꯤ꯫ ꯊꯥꯔꯤꯛꯅ ꯍꯩ ꯃꯦꯠꯄꯗꯨ ꯆꯥꯅ ꯊꯥꯗꯣꯏꯗ, "ꯊꯥꯗꯣꯏ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯁꯦ ꯑꯝꯇ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯁꯤꯕ꯫ ꯃꯃꯥꯡꯗꯁꯨ ꯃꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯅ ꯍꯦꯟꯈꯤ꯫ ꯃꯈꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯔꯕꯣꯟ ꯃꯥꯟꯕꯤꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯑꯩ, ꯁꯛꯅ ꯃꯔꯣꯜ ꯑꯃ ꯈꯦꯡꯖꯔꯤꯕ, ꯌꯦꯡꯅꯤꯡꯗꯕꯅ"꯫ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯦ, ꯃꯩ ꯆꯠꯍꯟꯗꯣꯏꯅꯦ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯐꯤꯖꯣꯜꯀꯥꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯒ ꯑꯝꯇꯪ ꯅꯨꯡꯉꯥꯏꯅ ꯆꯣꯡꯁꯤꯀꯣ"꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛ, "ꯑꯁ ꯏꯇꯥ ꯊꯥꯗꯣꯏ, ꯅꯈꯣꯏꯒꯤ ꯕꯥꯖꯤꯅꯕꯨ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ"꯫ ꯊꯥꯗꯣꯏꯅ ꯑꯃꯨꯛ, "ꯑꯁ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ꯫ ꯀꯣꯏꯕ ꯆꯠꯀꯦ ꯐꯤꯔꯣꯜ ꯑꯍꯟꯕ ꯑꯃꯨꯛꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯍꯟꯗꯛꯇꯤ ꯒ꯭ꯔꯤ ꯇꯛꯑꯒ ꯂꯩꯍꯟꯗꯕ ꯌꯥꯗꯕꯅꯤ"꯫ ꯇꯧ ꯌꯥꯕꯤꯔꯛꯄ ꯂꯥꯏ ꯈꯨꯔꯨꯝꯃꯨ꯫ ꯅꯣꯏ ꯕꯥꯖꯤꯅꯕꯨ ꯌꯥꯕꯤꯔꯗꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯊꯥꯕꯜꯒꯤ ꯄꯩꯁꯥ ꯁꯔꯨꯛꯇꯣ ꯄꯨꯊꯣꯛꯄꯤꯒꯦꯅꯦ꯫ ꯑꯁꯦꯡꯕ ꯁꯣꯏꯔꯣꯏꯀꯣ? ꯁꯣꯏꯔꯣꯏꯅꯦ꯫ ꯌꯦꯡꯉꯣ ꯍꯟꯗꯛꯇꯤ ꯑꯩ ꯇꯧꯒꯦꯕ꯫ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯦ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯆꯥꯏꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯇꯥ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯍꯩ ꯆꯥꯕ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯄꯥ ꯇꯣꯝꯆꯧ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯄꯛꯁꯤ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯔꯤ꯫ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ, "ꯍꯥꯏ ꯃꯃꯥ, ꯇꯥꯗꯦꯅꯦꯍꯦ ꯃꯁꯦ, ꯍꯥꯏ ꯃꯦꯃꯤ"꯫ ꯑꯁꯨꯝꯅ ꯃꯦꯃꯤ ꯃꯄꯨꯔꯣꯏꯕꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯀꯅꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ"꯫ "ꯍꯥꯏ ꯃꯃꯥ, ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦ, ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎ꯫ ꯑꯩꯅ ꯉꯔꯥꯡ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯔꯒ ꯐꯖꯅ ꯍꯥꯞꯂꯝꯂꯤꯕꯅꯤꯅꯦꯍꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯔꯛ ꯑꯁꯤꯗ 500 ꯆꯞꯄꯤ ꯑꯃ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯅ ꯌꯥꯎꯔꯝꯂꯤꯕꯁꯦ, ꯀꯅꯥꯅ ꯑꯩꯒꯤ ꯄꯥꯛꯁꯤꯁꯦ ꯑꯃꯨꯛ ꯐꯥꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ"꯫ ꯃꯗꯨꯗ ꯃꯦꯃꯤꯅ ꯄꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯈꯪꯖꯗꯦꯍꯦ ꯃꯣꯏ ꯄꯥꯕꯨꯡ, ꯄꯛꯁꯤꯅꯦꯅ ꯅꯀꯣꯛꯃꯨꯛ ꯍꯦꯛ ꯆꯥꯎꯕ ꯁꯣ ꯑꯃ ꯂꯣꯜꯂꯒ ꯊꯝꯕꯗꯨꯕꯨ ꯀꯅꯥꯅ ꯍꯥꯡꯂꯒ ꯂꯧꯗꯧꯔꯤꯕ ꯄꯩꯁꯥꯅꯣ? ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯅꯣꯡꯃꯇ ꯅꯁꯥꯗꯒꯤ ꯁꯣ ꯑꯗꯨꯕꯨ ꯂꯥꯞꯊꯣꯛꯑꯒ ꯊꯝꯕꯤꯕ꯭ꯔꯅꯦ? ꯇꯨꯝꯕꯗꯁꯨ ꯅꯈ꯭ꯋꯥꯡꯗ ꯁꯣ ꯑꯗꯨꯕꯨ ꯄꯨꯜꯂꯒ ꯇꯨꯝꯕꯗꯥꯏꯅꯦ"꯫ ꯃꯗꯨꯗ ꯇꯣꯝꯆꯧꯅ, "ꯃꯃꯥ, ꯅꯪꯗꯤ ꯑꯩꯒꯤ ꯁꯣ ꯑꯗꯨ ꯑꯩꯅ ꯇꯨꯝꯕꯗ ꯈ꯭ꯋꯥꯡꯗ ꯄꯨꯜꯂꯒ ꯇꯨꯝꯃꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ ꯍꯥ"꯫ ꯃꯗꯨꯗ ꯃꯦꯃꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯩꯃꯥ ꯃꯣꯏ ꯄꯥꯕꯨꯡ, ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯉꯁꯤ ꯉꯔꯥꯡꯗꯔꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯤꯕꯣ"꯫ "ꯍꯥꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯆꯕꯦꯡ ꯉꯥꯡꯂꯅꯨ꯫ ꯄꯩꯁꯥ ꯃꯁꯤꯡ ꯑꯃꯨꯛꯇ ꯁꯨꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ, ꯅꯊꯧꯗꯨꯝ ꯇꯧꯔꯨꯆꯣ ꯆꯠꯂꯣ"꯫ "ꯏꯁ ꯃꯥꯅ ꯀꯧꯈꯩ ꯀꯧꯕꯤꯔꯒ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯕꯖꯥꯠ ꯅꯠꯇꯦꯀꯣ ꯃꯣꯏ ꯄꯥꯕꯨꯡ꯫ ꯆꯠꯆꯔꯒꯦ, ꯑꯔꯤꯛꯄ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯖꯅꯤꯡꯗꯦ ꯑꯩ"꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯦꯃꯤ ꯐꯦꯜ ꯂꯥꯎꯗꯨꯅ ꯆꯪꯈꯤ꯫ ꯇꯣꯝꯆꯧ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯁꯤꯡ ꯊꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄꯛꯁꯤ ꯑꯗꯨꯗ ꯁꯨꯝ ꯍꯥꯞꯆꯤꯜꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯊꯥꯗꯣꯏꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯤꯠ ꯐꯝꯊꯗꯨꯅ ꯈꯣꯟꯒ ꯅꯧꯊꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ, "ꯕꯥꯖꯤ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜꯁꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯆꯣꯡꯁꯤ ꯍꯥꯏꯅꯔꯤꯕ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯈꯔ ꯂꯩꯕꯤꯌꯣꯕ"꯫ "ꯆꯠꯂꯣꯍꯦ, ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯅꯐꯤ ꯅꯔꯣꯜꯁꯤꯡꯗꯣ ꯁꯦꯠ ꯆꯥꯒꯦ ꯍꯥꯏꯗꯤ ꯂꯩꯇ꯭ꯔꯗꯅ 'ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯌꯨ ꯕꯥꯖꯤ' ꯒꯥꯏꯗꯅ ꯅꯅꯥꯍꯨꯝꯗꯨꯗ ꯍꯨꯝꯖꯤꯜꯂꯛꯑꯗꯤ ꯃꯩ ꯆꯠꯀꯅꯤꯍꯦ ꯅꯪ꯫ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯄꯩꯁꯥ ꯃꯁꯤꯡ ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯤꯈꯤꯒꯦ ꯆꯠꯂꯣ꯫ ꯅꯃꯥꯗ ꯍꯥꯏꯔꯁꯨ ꯆꯠꯂꯨꯀꯣ"꯫ "ꯑꯁ ꯕꯥꯖꯤꯗꯒꯤ ꯑꯗꯨꯝ ꯄꯤꯔꯛꯑꯣꯕ, ꯏꯃꯥꯗꯤ ꯅꯄꯥꯅ ꯄꯩꯁꯥ ꯄꯤꯗꯦ ꯍꯥꯏꯔꯛꯀꯅꯤꯕ"꯫ ꯃꯄꯥꯅ ꯂꯩꯇꯦ ꯄꯤꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯗꯣꯏ ꯏꯪꯈꯣꯜꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯂꯥꯛꯏ, "ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯁ꯭ꯋꯥꯏꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ, ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯁꯤꯗ"꯫ ꯊꯥꯗꯣꯏꯅ ꯀꯧꯃꯟꯕ ꯑꯗꯨꯗ ꯃꯦꯃꯤ ꯏꯪꯈꯣꯜꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯗ ꯊꯥꯗꯣꯏ ꯃꯃꯥꯗ ꯑꯃꯨꯛ ꯐꯤꯔꯣꯜ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯪꯂꯤ꯫ ꯃꯃꯥꯁꯨ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ꯫
ꯊꯥꯗꯣꯏ ꯏꯟꯈꯠꯂꯛꯄꯒꯤ ꯆꯍꯤ 19 ꯆꯪꯂꯛꯄꯒꯤ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯃꯥꯟꯅꯕꯤꯅ ꯍꯧꯕ ꯈꯨꯗꯤꯡ ꯌꯥꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯥꯗꯣꯏ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯊꯥꯗꯣꯏ ꯑꯁ ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯐꯤꯔꯣꯜ ꯑꯍꯟꯕ ꯂꯩꯕꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯀꯗꯥꯏꯗꯒꯤ ꯁꯦꯠꯀꯅꯤ? ꯑꯩ ꯁꯨꯝ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯏꯪꯈꯣꯜꯗ ꯄꯥꯜꯂꯤꯕ ꯃꯥꯏꯔꯦꯟ, ꯇꯣꯔꯕꯣꯠ, ꯑꯇꯩ ꯑꯇꯩ ꯍꯧꯔꯤꯕ ꯏꯟꯖꯥꯡꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯃꯃꯜ ꯀꯥꯅ ꯀꯥꯅ ꯌꯣꯜꯂꯒ ꯁꯤꯜꯂꯛꯄ ꯄꯩꯁꯥꯁꯤꯡꯗꯨꯅ ꯐꯤꯔꯣꯜ ꯑꯗꯨ ꯂꯩꯔꯕ꯫ ꯀꯥꯟꯅꯗꯦ, ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯦꯛꯂꯨꯈꯤꯒꯦ ꯕꯥꯖꯤꯒ ꯏꯃꯥꯒꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯁꯤꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯗꯣꯏ ꯃꯃꯥ ꯃꯄꯥꯅ ꯄꯣꯊꯥꯅꯈꯤꯕ ꯃꯇꯝ ꯇꯥꯟꯖꯥ ꯉꯥꯏꯔꯒ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯍꯤꯟꯖꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯂꯤ꯫ ꯈ꯭ꯋꯥꯡꯒ ꯇꯦꯛꯀꯗꯧꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯤꯔꯣꯜ ꯈꯔ ꯃꯈꯩꯗꯤ ꯂꯩꯕ ꯀꯣꯟꯅꯔꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯏꯟꯖꯥꯡꯁꯤꯡ ꯑꯗꯣ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯃꯄꯥꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕ ꯑꯗꯨꯗ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯒꯠꯇꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯊꯥꯗꯣꯏ ꯀꯩꯊꯦꯜ ꯌꯧꯔꯕ ꯃꯇꯨꯡ ꯀꯩꯊꯦꯜ ꯁꯪ ꯑꯗꯨꯗ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯐꯤ ꯑꯃ ꯊꯥꯔꯦ, ꯑꯗꯨꯒ ꯏꯟꯖꯥꯡꯁꯤꯡ ꯑꯗꯣ ꯐꯖꯅ ꯊꯥꯗꯨꯅ ꯌꯣꯜꯂꯤ꯫ ꯊꯥꯗꯣꯏꯒ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯂꯤꯕ ꯑꯍꯟ ꯍꯅꯨꯕꯤ ꯑꯃꯅ ꯊꯥꯗꯣꯏꯗ ꯍꯪꯂꯛꯏ꯫ ꯍꯥꯏ ꯕꯦꯝꯃ, ꯅꯪꯒꯤ ꯇꯣꯔꯕꯣꯠ ꯑꯁꯤꯕꯨ ꯂꯨꯄꯥ ꯀꯌꯥ ꯀꯌꯥꯗ ꯌꯣꯜꯂꯤꯕꯅꯣꯅꯦꯍꯦ? ꯑꯕꯣ, 10-10ꯅꯦꯕ, 50ꯒꯤ ꯂꯧꯔꯗꯤ 6 ꯇꯧꯗꯣꯏꯅꯦ꯫ ꯂꯧꯒꯦ ꯍꯥꯏꯔꯣ ꯑꯕꯣ? ꯑꯕꯣꯛꯀꯤ ꯌꯣꯟꯅꯕ ꯑꯣꯏꯔꯗꯤ ꯂꯨꯄꯥ 9 ꯁꯥꯕꯤꯒꯦ ꯑꯩ꯫ ꯑꯕꯣꯛꯅ ꯁꯨꯝ ꯍꯪꯕꯅꯤ, ꯂꯧꯔꯣꯏꯗ꯫ ꯑꯕꯣꯛꯀꯤꯁꯨ ꯇꯣꯔꯕꯣꯠ ꯌꯣꯜꯂꯤꯕꯁꯤꯗꯤ꯫ ꯑꯕꯣꯛꯅ ꯍꯥꯏꯕꯗꯤ ꯂꯨꯄꯥ 8 ꯄꯤꯌꯦ, 10ꯒꯤ 3 ꯇꯧꯏꯅꯦꯍꯦ꯫ ꯅꯪꯒꯤꯗꯨ ꯇꯥꯡꯃꯜꯂꯦꯗꯅ, ꯑꯃꯠꯇ ꯁꯤꯠꯇꯕ ꯇꯥꯔꯦꯅꯦꯍꯦ ꯅꯪꯕꯣ꯫ ꯁꯤꯠꯈꯤꯅꯤ ꯑꯕꯣ, ꯈꯔ ꯑꯄꯪꯕ ꯃꯤ ꯂꯥꯛꯑꯒ ꯐꯥꯔꯒꯅꯦ ꯃꯃꯜ ꯈꯔ ꯀꯥꯅ ꯀꯥꯅ ꯌꯣꯜꯍꯧꯒꯦ꯫ ꯍꯣꯏꯗꯦꯍꯦ, ꯏꯁꯨꯁꯤꯗꯤ ꯃꯃꯜ ꯀꯥꯅ ꯀꯥꯅ ꯍꯦꯛ ꯌꯣꯜꯂꯨ, ꯃꯤ ꯃꯤꯒꯤ ꯉꯝꯖ ꯉꯝꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯥꯗꯣꯏ ꯃꯉꯛ ꯑꯗꯣ ꯀꯣꯏꯔꯩ ꯂꯩꯇꯨꯅ ꯃꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯁꯥ ꯃꯎ ꯐꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯊꯥꯗꯣꯏꯅ ꯎꯔꯦ꯫ ꯑꯌꯥ, ꯑꯁꯤꯗꯤ ꯃꯁꯛ ꯐꯖꯩꯅꯦꯍꯦ, ꯁꯥꯋꯣꯡ ꯁꯕꯥꯟꯁꯤꯒ꯫ ꯃꯥꯒꯤꯁꯤꯕꯨ ꯏꯟꯖꯥꯡ ꯂꯩꯕ ꯂꯥꯛꯂꯤꯕꯖꯥꯠꯂꯣ? ꯑꯩꯒꯤꯁꯤ ꯄꯨꯂꯞ ꯄꯨꯔꯒ ꯆꯠꯈ꯭ꯔꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯈꯜꯂꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯏꯔꯦꯟ ꯑꯁꯤꯕꯨ ꯀꯌꯥ ꯀꯌꯥ ꯄꯤꯔꯤꯅꯣ? ꯊꯥꯗꯣꯏ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥꯏ ꯃꯌꯥ ꯑꯗꯨꯗ ꯊꯦꯀꯥꯞꯄꯤꯅ ꯇꯦꯛ ꯇꯦꯛ ꯀꯥꯞꯂꯗꯨꯅ ꯁꯣꯝꯗꯅꯤ ꯑꯩꯅ ꯍꯪꯖꯔꯤꯁꯦ, ꯃꯥꯏꯔꯦꯟ ꯑꯁꯦ ꯃꯃꯜ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ, ꯌꯥꯔꯒꯗꯤ ꯑꯩ ꯄꯨꯟꯅ ꯂꯩꯖꯈ꯭ꯔꯒꯦ꯫ ꯊꯥꯗꯣꯏ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯗꯨꯅ ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯏꯕꯨꯡ, ꯃꯥꯏꯔꯦꯟ ꯑꯁꯤꯅ ꯁꯤꯀꯤ 10 ꯄꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯇꯣꯔꯕꯣꯠ ꯑꯁꯤꯁꯨ 10 ꯄꯤꯌꯦ, 50ꯒꯤ ꯂꯧꯔꯗꯤ 6 ꯇꯧꯕ ꯌꯥꯏꯌꯦ ꯏꯕꯨꯡ꯫ ꯌꯥꯔꯒꯗꯤ ꯏꯟꯖꯥꯡꯁꯤꯡꯁꯦ ꯄꯨꯟꯅ ꯂꯧꯈ꯭ꯔꯒꯦ, ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯁꯤꯖꯤꯟꯅꯒꯗꯕ꯫ ꯑꯗꯣ ꯏꯟꯖꯥꯡꯁꯤꯡ ꯑꯁꯦ ꯄꯨꯂꯞꯇ ꯀꯌꯥ ꯇꯥꯔꯕꯒꯦ? 10 ꯆꯥꯝꯃ ꯂꯩꯔꯦ, ꯑꯗꯨꯒ 100 ꯑꯃꯒ ꯑꯃꯨꯛ ꯂꯩꯔꯦ, 200 ꯂꯩꯔꯦꯗꯅ, ꯑꯗꯨꯒ ꯏꯕꯨꯡ 250 ꯇꯥꯔꯦꯕꯀꯣ꯫ ꯃꯌꯥꯝ ꯂꯧꯔꯕꯅꯤꯅ 5ꯗꯨꯗꯤ ꯇꯥꯕꯤꯔꯒꯦ, 245 ꯄꯤꯔꯛꯑꯣ꯫ ꯍꯣꯏ, ꯁꯤꯗ ꯂꯩꯔꯁꯦ꯫ ꯑꯗꯣ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯁꯤꯗꯗꯤ ꯏꯟꯖꯥꯡꯁꯤꯡ ꯑꯁꯦ ꯄꯨꯂꯞ ꯍꯥꯞꯄ ꯆꯜꯂꯔꯣꯏ꯫ ꯅꯪꯒꯤ ꯈꯥꯎ ꯑꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯌꯥꯔꯕꯣ? ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯏꯕꯨꯡ, ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯉꯥꯡꯅꯤ꯫ ꯀꯥꯏꯗꯩꯅꯣꯗ, ꯃꯤꯒꯤ ꯈꯥꯎꯕꯨ ꯀꯃꯥꯏꯅ ꯍꯦꯛꯇ ꯄꯨꯗꯣꯏꯅꯣ? ꯍꯥꯟꯅ ꯃꯁꯛ ꯃꯁꯥ ꯈꯪꯅꯕꯁꯨ ꯅꯠꯇꯅ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯂꯧꯊꯣꯛꯂꯒ ꯌꯣꯝꯂꯒ ꯄꯨꯈꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯕꯨꯡ, ꯏꯟꯖꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯐꯨꯔꯤꯠꯇ ꯌꯣꯝꯂꯒ ꯄꯨꯗꯣꯏꯅꯣ? ꯑꯗꯨꯅꯦꯕ, ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯈꯥꯎꯁꯦ ꯄꯨꯈ꯭ꯔꯒꯦꯀꯣ꯫ ꯑꯩꯅ ꯌꯨꯝꯗ ꯏꯟꯖꯥꯡꯁꯤꯡꯁꯦ ꯊꯅꯝꯂꯒ ꯑꯃꯨꯛ ꯄꯨꯔꯛꯀꯦꯕ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯏꯕꯨꯡ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤꯅꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇꯣ ꯑꯗꯨꯗ ꯈꯥꯎꯗꯣ ꯄꯨꯔꯒ ꯂꯥꯛꯑꯣ, ꯑꯩ ꯉꯥꯏꯔꯝꯒꯦ꯫ ꯈꯥꯎꯗꯨ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯕꯨꯡ? ꯍꯣꯏꯅꯦ, ꯃꯥꯡꯍꯜꯂꯣꯏꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯁꯨꯝ ꯂꯩꯗꯅ, ꯃꯤꯡ ꯈꯪꯗ꯭ꯔꯗꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯀꯧꯅꯕ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯊꯥꯗꯣꯏ ꯀꯧꯏ ꯏꯕꯨꯡ, ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ꯫ ꯑꯩꯒꯤꯅ ꯄꯥꯃꯦꯜ ꯀꯧꯏ꯫
ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ꯫ ꯑꯁ ꯅꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯁꯛꯇꯤ ꯐꯖꯅ ꯍꯥꯎꯇꯕꯅꯤꯍꯦ꯫ ꯑꯗꯣ ꯏꯕꯨꯡꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯊꯥꯗꯣꯏꯒꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯄꯥꯃꯦꯜ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯍꯣꯏ ꯑꯗꯨ ꯏꯆꯥ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯅꯪꯒꯤ ꯈꯥꯎꯁꯦ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯛꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ "ꯏꯁ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯥꯏ ꯊꯥꯗꯣꯏ, ꯏꯕꯦꯝꯃ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯥꯡꯂꯨꯔꯤꯕꯗꯨꯕꯣ?" "ꯏꯃꯥ, ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤꯀꯣ, ꯀꯔꯤꯁꯨ ꯃꯥꯡꯂꯣꯏ, ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯂꯨꯕꯅꯦ." "ꯏꯁ, ꯀꯔꯤꯁꯨ ꯃꯥꯡꯂꯣꯏ ꯀꯥꯏꯅꯅ, ꯍꯦ ꯅꯆꯤꯟ ꯊꯤꯔꯨꯅꯨꯍꯦ, ꯅꯪ ꯀꯩꯊꯦꯜꯗ ꯀꯔꯤ ꯄꯨꯔꯒ ꯌꯣꯜꯂꯨꯏ ꯍꯥ?" "ꯀꯩꯅꯣ ꯏꯃꯥ, ꯑꯩꯅ ꯀꯔꯤ ꯌꯣꯟꯗꯣꯔꯤꯒꯦ?" "ꯍꯥꯏ ꯅꯆꯤꯟ ꯊꯤꯅꯨ, ꯅꯗꯣꯝꯆꯥ ꯇꯣꯝꯕꯤꯅ ꯅꯪ ꯀꯩꯊꯦꯜꯗ ꯇꯣꯔꯕꯣꯠ ꯃꯥꯏꯔꯦꯟ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯌꯣꯜꯍꯧꯋꯦ ꯍꯥꯏꯔꯤꯕꯁꯤꯗꯤ?" "ꯍꯣꯏ ꯌꯣꯜꯂꯨꯏꯌꯦ ꯌꯣꯜꯂꯨꯏꯌꯦ, ꯅꯣꯏꯅ ꯄꯩꯁꯥ ꯄꯤꯌꯨ, ꯐꯤꯔꯣꯜ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯅ ꯌꯥꯅꯕ ꯉꯝꯅ ꯉꯝꯅꯕ ꯇꯧꯔꯛꯄ ꯇꯥꯕ꯫ ꯇꯨ ꯂꯨꯄꯥ 245ꯅꯦ ꯁꯤꯜꯂꯛꯂꯤꯕꯁꯦ, ꯌꯦꯡꯉꯨ ꯇꯨ." ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯗ ꯌꯦꯡꯍꯜꯂꯤ꯫ "ꯏꯁ, ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯁꯤꯗꯤ? ꯏꯪꯈꯣꯜ ꯑꯗꯨꯗꯤ ꯏꯟꯖꯥꯡ ꯄꯥꯜꯍꯧꯔꯤꯕ꯭ꯔꯅꯦꯍꯦ ꯏꯕꯦꯝꯃ?" "ꯏꯁ ꯃꯌꯥꯝ ꯑꯃ ꯄꯥꯜꯍꯧꯔꯤꯉꯣ, ꯑꯩꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯗꯤ." "ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ, ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯐꯖ ꯐꯖꯕ ꯂꯩꯔꯨꯔꯅꯤ." "ꯍꯩ ꯏꯕꯦꯝꯃ, ꯄꯩꯁꯥꯗꯣ ꯌꯥꯝꯃꯜꯂꯤꯅꯦꯍꯦ ꯅꯪꯕꯣ, ꯏꯃꯥꯗ ꯂꯨꯄꯥ 100 ꯄꯤꯔꯝꯃꯨꯅꯦꯍꯦ." ꯊꯥꯗꯣꯏ ꯃꯃꯥꯗ ꯉꯝꯂꯣꯏ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯦꯝꯆꯥ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯊꯥꯗꯣꯏ ꯃꯦꯝꯆꯥ ꯈꯣꯏꯗ ꯍꯔꯥꯎꯅ ꯂꯥꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯃꯦꯝꯆꯥ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯍꯣ ꯃꯦꯝꯆꯥ, ꯍꯣ ꯃꯦꯝꯆꯥꯎ!" ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ "ꯇꯥꯔꯦ ꯇꯥꯔꯦ, ꯊꯣꯛꯂꯛꯑꯦ." "ꯑꯦ ꯊꯥꯗꯣꯏ, ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯅꯁꯥꯒ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤꯁꯦ ꯅꯨꯄꯥꯒ ꯎꯅꯕ ꯆꯠꯂꯨꯁꯦ ꯍꯥꯏꯔꯛꯇꯣꯏꯔꯥ?" "ꯅꯠꯇꯦꯍꯦ ꯅꯪꯁꯨ, ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ? ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯑꯍꯟꯕ ꯈꯔ ꯂꯩꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯑꯗꯨꯒ ꯍꯜꯂꯛꯂꯒꯅꯦ ꯏꯕꯨꯡ ꯄꯥꯃꯦꯜꯗꯒꯤ ꯈꯥꯎꯁꯨ ꯂꯧꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ." ꯄꯥꯃꯦꯜ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥꯅ "ꯑꯦ ꯏꯇꯥ ꯊꯥꯗꯣꯏ, ꯅꯪꯕꯨ ꯅꯨꯄꯥ ꯀꯣꯏꯗꯦ ꯍꯥꯏꯗꯥꯏꯅꯦ?" "ꯀꯣꯏꯗꯦꯍꯦ, ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ?" "ꯑꯗꯨꯒ ꯄꯥꯃꯦꯜ ꯍꯥꯏꯗꯨꯅ ꯀꯅꯥ?" "ꯍꯣ ꯑꯗꯨꯕꯨꯔꯣ, ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯏ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ "ꯑꯣ, ꯑꯩꯗꯤ ꯅꯪ ꯈꯪꯅꯔꯕ꯭ꯔꯥ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯄꯥꯃꯦꯜ ꯍꯥꯏꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯃꯇꯧꯒ ꯐꯖꯕꯗꯨꯔꯣ?" "ꯑꯣꯏꯔꯝꯒꯅꯤ, ꯑꯩꯗꯤ ꯃꯥꯗꯣ ꯃꯁꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ, ꯃꯁꯛꯄꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯦ꯫ ꯑꯗꯣ ꯅꯪꯒ ꯍꯥꯟꯅ ꯃꯁꯛꯀ ꯈꯪꯅꯕ꯭ꯔꯣ?" "ꯈꯪꯅꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯂꯧ ꯑꯃ ꯑꯩꯈꯣꯏꯅ ꯎꯕꯤꯔꯤꯗꯣ ꯃꯣꯏꯒꯤ ꯂꯧꯅꯦ, ꯑꯩꯈꯣꯏꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯑꯦ, ꯑꯗꯨꯗꯒ ꯑꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯣ." "ꯏꯁ, ꯅꯪꯒꯤꯁꯦ ꯏꯕꯨꯡ ꯄꯥꯃꯦꯜꯕꯨ ꯄꯥꯝꯕ ꯃꯥꯜꯂꯦꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯍꯥꯏꯕꯤꯒꯦ, ꯀꯩꯝ ꯈꯜꯂꯨꯅꯨ." ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗꯒꯤ ꯐꯤꯔꯣꯜ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯄꯥꯃꯦꯜꯒ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯄꯥꯃꯦꯜꯁꯨ ꯍꯥꯟꯅꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨ ꯎꯕꯗ ꯄꯥꯃꯦꯜꯅ "ꯏꯆꯥ, ꯐꯤꯔꯣꯜ ꯂꯩꯔꯨꯏꯔꯣ? ꯏꯆꯟ ꯃꯦꯝꯆꯥꯒꯤ ꯂꯩꯇ꯭ꯔꯕꯣ?" ꯃꯗꯨꯗ ꯃꯦꯝꯆꯥꯅ "ꯂꯩꯗ꯭ꯔꯦꯗ ꯇꯥ ꯄꯥꯃꯦꯜ, ꯄꯩꯁꯥ ꯂꯩꯇꯦꯗ." "ꯑꯗꯨꯗꯤ ꯊꯥꯗꯣꯏ, ꯅꯪꯒꯤꯗꯣ ꯃꯦꯝꯆꯥꯗ ꯄꯤꯊꯣꯛꯈ꯭ꯔꯣ, ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯂꯩꯔꯨꯔꯁꯤ ꯑꯩꯒ." ꯃꯦꯝꯆꯥ ꯃꯥꯒꯤ ꯂꯩꯕꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯈꯟꯅ ꯍꯥꯏꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯃꯦꯜꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯃꯦꯜꯅ ꯊꯥꯗꯣꯏꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯨ ꯃꯦꯝꯆꯥꯅ ꯈꯪꯈꯤ꯫ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯃꯦꯜꯒ ꯊꯥꯗꯣꯏꯒꯁꯨ ꯑꯁꯨꯝ ꯅꯛꯁꯤꯟꯅꯔꯛꯈꯤ꯫ ꯄꯥꯃꯦꯜꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯃꯦꯜꯒꯤ ꯏꯆꯝ ꯆꯝꯖꯔꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯆꯍꯤ 3 ꯍꯧꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯑꯍꯜ ꯊꯥꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯃꯦꯜꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯣꯀꯟ ꯄꯥꯡꯒꯟꯕ ꯑꯣꯏꯕꯅ ꯑꯃꯗꯤ ꯄꯥꯃꯦꯜꯁꯨ ꯃꯊꯟꯇ ꯄꯣꯛꯆꯕ ꯑꯣꯏꯕꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯥꯗꯣꯏꯕꯨ ꯄꯥꯃꯦꯜꯗ ꯊꯥꯖꯕꯗ ꯌꯥꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯥꯃꯦꯜꯒ ꯊꯥꯗꯣꯏꯒ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯂꯨꯍꯣꯡꯗꯨꯅ ꯄꯥꯃꯦꯜꯒꯤ ꯌꯨꯝꯗ ꯂꯩꯔꯕꯗ ꯃꯅꯦꯝ ꯂꯩꯃꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯅꯦꯝꯅ ꯃꯀꯨꯅ ꯆꯥꯟꯕꯤ ꯃꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯥꯃꯦꯜꯗ ꯂꯨꯍꯣꯡꯈꯤꯕ ꯑꯗꯨꯗ ꯃꯦꯝꯆꯥ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ꯫ ꯊꯥꯕꯨꯝ 3 ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯦꯝꯆꯥꯗꯨ ꯊꯥꯗꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯂꯗꯨꯅ ꯊꯥꯗꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ "ꯊꯥꯗꯣꯏ, ꯍꯣꯏ ꯏꯇꯥ ꯊꯥꯗꯣꯏ, ꯂꯩꯇꯕ ꯖꯥꯠꯂꯅꯦ ꯁꯤꯕꯣ?" ꯊꯥꯗꯣꯏ ꯃꯦꯝꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯍꯔꯥꯎꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯥ ꯃꯦꯝꯆꯥꯒꯤ ꯃꯁꯛ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯒꯦ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯇꯥ ꯊꯥꯗꯣꯏ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯅꯪꯗꯤ ꯇꯥ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ. ꯅꯁꯛꯀꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ." "ꯍꯣꯏ ꯏꯇꯥ, ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯒ ꯐꯝꯂꯨꯔꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ "ꯏꯇꯥ, ꯁꯦ ꯑꯩꯅꯅꯦ ꯏꯇꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯔꯛꯄꯅꯦ. ꯑꯗꯨꯒ ꯁꯤꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛ ꯃꯍꯤꯁꯦ ꯁꯤ ꯊꯛꯀꯗꯕꯅꯦ. ꯁꯤꯕꯨ ꯍꯦꯛ ꯊꯛꯂꯕ ꯏꯇꯥꯗꯁꯨ ꯑꯉꯥꯡꯗꯁꯨ ꯌꯥꯝ ꯐꯗꯣꯏꯅꯦ." ꯊꯥꯗꯣꯏ ꯃꯦꯝꯆꯥꯅ ꯄꯤꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯇꯨ ꯆꯨꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯦꯝꯆꯥꯅ ꯄꯤꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯀꯣꯟꯅ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯊꯛꯍꯜꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯍꯤꯗꯥꯛ ꯑꯗꯨ ꯊꯛꯄꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥ ꯄꯥꯃꯦꯜ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯛꯂꯦ꯫ ꯊꯥꯗꯣꯏ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯃꯦꯜ ꯑꯗꯨꯁꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ "ꯑꯦ ꯊꯥꯗꯣꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕ? ꯄꯤꯔꯛꯎꯁꯦ, ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯑꯣ." ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ "ꯇꯥ ꯄꯥꯃꯦꯜ, ꯑꯩꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ?" "ꯑꯁ, ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯇꯧꯔꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥꯗꯤ? ꯏꯃꯥ, ꯍꯣꯏꯃꯧ, ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯅꯪꯕꯣ? ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ." ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯨꯠꯇ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ "ꯏꯕꯨꯡꯉꯣ ꯆꯧꯕ, ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ?" "ꯏꯃꯥꯗ ꯑꯩꯅ ꯊꯥꯗꯣꯏꯁꯤ ꯊꯕꯛ ꯇꯧꯍꯜꯂꯝꯒꯅꯨ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯑꯗꯨꯒ ꯇꯧꯔꯝꯂꯤꯕꯁꯤꯕꯣ?" "ꯀꯩꯅꯣꯅꯦꯍꯦ ꯏꯕꯨꯡꯉꯣ ꯆꯧꯕ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯏꯃꯧꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯗꯥꯏꯅꯦ. ꯏꯃꯥꯗꯤ ꯆꯥꯛ ꯊꯣꯡꯒꯦꯅ ꯇꯧꯔꯝꯂꯤꯕꯅꯤꯅꯦ." ꯂꯩꯃꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯄꯗ ꯊꯥꯗꯣꯏꯅ ꯃꯈꯨꯠꯇ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯛꯂꯦ꯫ "ꯍꯩꯃꯥ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯕꯨꯡꯉꯣ ꯆꯧꯕ, ꯏꯃꯧꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯂꯧ. ꯏꯃꯧ ꯑꯁꯦ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯄꯥꯃꯦꯜꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯔꯦ꯫ ꯑꯗꯨꯒ ꯂꯩꯃꯅ ꯊꯥꯗꯣꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯁꯝꯗꯨꯅ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯏꯃꯨꯡ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯂꯩꯃꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯃꯧꯒ ꯃꯆꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯅꯦꯝꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯦꯝꯆꯥꯅ ꯉꯁꯥꯏ ꯄꯤꯊꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯣꯏ ꯂꯦꯡꯕ ꯊꯤꯟꯕ ꯀꯟꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯆꯥꯛ ꯆꯥꯔꯝꯕ ꯑꯗꯨ ꯇꯣꯛꯂꯒ ꯊꯥꯗꯣꯏꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯂꯩꯃꯅ ꯄꯥꯃꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯆꯧꯕ, ꯆꯠꯂꯨ, ꯅꯪ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯄꯨꯗꯨꯅ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯄꯥꯃꯦꯜꯁꯨ ꯑꯃꯥꯏꯕꯤ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯃꯦꯜꯅ ꯑꯃꯥꯏꯕꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯁꯥꯕꯨ ꯌꯦꯡꯂꯝꯃꯤ꯫ "ꯍꯩꯁ, ꯀꯔꯤꯅꯣ, ꯏꯕꯦꯝꯃ ꯑꯁꯤꯗꯤ ꯊꯥ ꯃꯁꯤꯡ ꯁꯨꯗꯅ ꯑꯉꯥꯡ ꯎꯅꯒꯗꯧꯔꯦꯅ. ꯍꯩ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯁꯤꯡ ꯑꯁꯥꯕ, ꯑꯉꯥꯡ ꯅꯤꯡꯊꯥ ꯊꯧꯔꯥꯡ ꯇꯧꯅꯦꯍꯦ." ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨ ꯀꯟꯅ ꯂꯥꯏꯌꯦꯡꯂꯤ꯫ ꯄꯥꯃꯦꯜꯁꯨ ꯃꯄꯥꯟꯗ ꯃꯆꯥꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄ ꯉꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕు ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯣꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯃꯒꯤ ꯃꯈꯨꯠꯇ ꯑꯉꯥꯡ ꯑꯗꯨ ꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯂꯩꯃ, ꯑꯉꯥꯡꯁꯦ ꯃꯄꯥꯗ ꯁꯤꯟꯅꯗꯨꯅ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯍꯥꯞꯇꯨꯅ ꯐꯨꯝꯍꯟꯈ꯭ꯔꯣ."
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯁꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯦꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯄꯥꯃꯦꯜꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯃꯦꯜ ꯑꯃꯗꯤ ꯂꯩꯃꯅ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯆꯥꯕ ꯊꯛꯄ ꯈꯪꯗꯕ ꯃꯈꯩ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯆꯥ ꯑꯃ ꯑꯃꯨꯛ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯄꯨꯛꯅꯨꯡꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯃꯦꯜꯅ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯒ ꯊꯥꯗꯣꯏꯕꯨ ꯂꯥꯏꯌꯦꯡꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯏꯕꯦꯝꯃ ꯑꯁꯤ ꯃꯁꯥꯗ ꯂꯥꯏꯌꯦꯠ ꯇꯤꯟ ꯌꯦꯠꯂꯒ ꯂꯩꯔꯤꯅꯦꯍꯦ꯫ ꯑꯁꯨꯝ ꯃꯁꯥꯗ ꯑꯐꯠꯇꯕ ꯂꯥꯏꯁꯤꯅ ꯌꯦꯠꯇꯨꯅ ꯂꯩꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯂꯣꯏꯀꯣ꯫ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃꯁꯤꯒꯤ ꯃꯁꯥꯗ ꯈꯨꯠꯁꯦꯝꯅ ꯐꯠꯇꯕ ꯂꯥꯏ ꯀꯌా ꯑꯃ ꯌꯦꯠꯇꯨꯅ ꯂꯩꯔꯦꯅꯦꯍꯦ꯫ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯃꯤꯅ ꯇꯧꯕꯅꯤ꯫ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯂꯩꯕ ꯃꯤꯅ ꯇꯧꯕꯅꯤꯅꯦꯍꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯃꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯃꯛ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯃꯈꯣꯏꯅ ꯇꯧꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ, ꯄꯥꯃꯦꯜ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯤꯕ, ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯤꯕ ꯃꯤ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯃꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯒ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯅ ꯇꯤꯟꯅꯕ ꯃꯤꯅꯤꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯕꯨ ꯃꯤꯁꯛ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯃꯕꯨ ꯄꯤꯊꯛꯇꯨꯅ ꯂꯥꯏ ꯐꯠꯇꯕꯅ ꯃꯁꯥꯗꯨ ꯌꯦꯠꯍꯟꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯥꯗꯣꯏ ꯃꯦꯝꯆꯥꯅ ꯃꯉꯣꯟꯗ ꯄꯤꯊꯛꯈꯤꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯦꯝꯃ, ꯑꯗꯨꯃꯛꯅꯤ ꯅꯪꯉꯣꯟꯗ ꯂꯥꯏꯌꯦꯠ ꯇꯤꯟꯌꯦꯠ ꯂꯩꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯝꯒꯅꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯏꯋꯥ ꯑꯗꯨꯕꯨ ꯍꯟꯗꯣꯛꯍꯜꯂꯒ ꯑꯩꯅ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯐꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯄꯥꯃꯦꯜ, ꯂꯩꯃ ꯑꯃꯗꯤ ꯊꯥꯗꯣꯏ ꯈꯨꯗꯛꯇ ꯃꯦꯝꯆꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯕ ꯃꯦꯝꯆꯥ ꯄꯥꯃꯦꯜꯅ ꯃꯄꯥꯟꯗ ꯀꯟꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥ ꯎꯕꯗ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯇꯥ, ꯑꯩꯅ ꯏꯇꯥꯒꯤ ꯃꯐꯝꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈꯤꯕꯅ ꯏꯇꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯛ ꯇꯝꯊꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯔꯤꯕꯅꯣ? ꯍꯥꯏꯌꯣ ꯏꯇꯥ, ꯍꯥꯏꯌꯣ꯫ ꯃꯇꯝ ꯑꯁꯤꯗ ꯃꯦꯝꯆꯥ ꯃꯍꯥꯛꯅ ꯄꯥꯃꯦꯜꯕꯨ ꯄꯥꯝꯖꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯄꯥꯃꯦꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯜꯗ ꯉꯔꯪ ꯅꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯦꯝꯆꯥꯕꯨ ꯃꯃꯥ ꯃꯄꯥꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯦꯝꯆꯥꯅ ꯇꯥꯟꯅꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏꯋꯥ ꯑꯗꯨꯕꯨ ꯍꯟꯗꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯊꯧ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗ ꯂꯥꯏꯌꯦꯠ ꯇꯤꯟꯌꯦꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯊꯥꯗꯣꯏ ꯃꯆꯥ ꯐꯥꯏꯕꯣꯛ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫